अहानबदा मरुब पाउ पिजरे लूप तरा मंगाना पुनशिलब मतुंग कंगला उत्तरा संगलेन ममांगदा अमतो ओइना लेबा के थौदांग लौगनी हाइना वासक लौख्रे लाकदौरिबा स्टेट असेंबली इलेक्शन दा मणिपुर पीपल्स पार्टी ना एमएलए निफु पुथोक्तुना लेंगाक सेमना बाखोट नगरगनी मणिपुर दा इनौ नौबो गवर्नमेंट अमा लाकपन फगनी हाइना हरेश्वर गोस्वामी ना फोंगलोख्रे गवर्नर अजय कुमार वलाना मणिपुर मियामदा वन नेस वन कॉन्स्टिट्यूशन अमसुंग कॉन्स्टिट्यूशनल इंटीग्रिटी ngakuna चटकदबनी हाइना फोंगलोख्रे मिजोराम दा रिफ्यूजी लिसिंग अनिगा चमंगा हेना चंगसिलखरे एआर ना बॉर्डर शील्ड तौसिनखरे अमदे लिंथोइंगांबी अमसुंग हेमजित की हक्चांग फंग्रिबा फावबा खोंजें चंगसिनखिगनी खुरुमजरी ममी टीवी ना संदोकचबा प्राइम टाइम न्यूज मिलियन ताबिरम ने बपुमना मकपो निरुपमा मुतुमना तराम उपचरे पाव संदोक पिजरे लमदम असिदा चही कया खुंदा मिनरकलबा येलो फुरुप सिंगना लमदम असिगे टेरिटोरियल इंटीग्रिटी खगनतना अपुनबा अमदे मानना हिंबा खुनाय अमा सेंबदा मिपुम खुदिंगमकी थौदांग लौमिनबा मथौ ताय हाइना यूनाइटेड नेशन लिबरेशन फ्रंट UNLF की फॉर्मर चेयरमैन RK सनायमना फोंदोख्रे वाफम असिंग असि कंगलागी शेंगलबा इपुतोक पाखंगबगी लाइफमदा लमदम असिगे तोंगान तोंगानबा लुप तरा मंगाना पुनशिलबा मतुंग कंगलादा लेबा इपुतोक पाखंगबगी खुवमदा खुरुमजरबा मतुंग उत्तरा संगलेन ममांगदा अमतो ओइना लेबा की थौदांग लौगनी हाइना वासक परै जेटखिबगी थौरम अदुदा पांगथोक फोंदोखिबनी पीस कमिटी कंगलैपाक मणिपुर ना मपुंग ओइना थौदांग लौदुना पांगथोखिबा चिंगलेमनबा थौरम अदुदा RK सनायमना मखा तारादुना हाइखिबदा मागी ओइबा तोंगान तोंगानबा थबक थौरम पांगथोक्तुना लेरंबा लुपसिंगना ngasi leipaki aruba tanfamda tangai fadaba thogdangsing lawminnabaka loinana tharom asi pangthokpani magi oiba thakta thabak tawram labasu punna thabak tawminaba ngamdriba miyam asi apunba wakhal paring amada thabak tawnanabagi semba makoina semjaba khongthang amani haikhe masida natana leiriba loop singna lamdam asida singnaragli basingbu punna thengnamina se haikhibaga loinana lamdam asida chahi kayadagi khunda minraklaba yelo group singna lamdam asigi territorial integrity khaknatana apunba amadi manana hingba khunai ama sembada mipum khudingmaki thodang lawminaba mathau tai haina mahangna makhatana phongdokhi magi thabak tharomda thodang puin lakwa tawang tawang loop sing inauguration asi pullaga obsesta gudo pakangbagi kumumda thoni jaba loinana अदु मतुंगदा अखोयदि मयाम असिदा तोंगां तोंगां मलुपता थबक तौजरगसु लेपाकी अरु तानफमदा तंगाय फदब थौदांग अदु लौमिननबगी दमकता जम समना थोमम पाथोक्तुना वासक लौमिननबगी अदु मथवमने मसेसता मयामदा इसासिंदा बिजनिंगबा पावजेलदि ngasi अखोय लेपाक मणिपुरना थेंगनरिबा लेपाकसि अपुनबा सक्तम हाइबसि चुमदगी टेरिटोरियल इंटीग्रिटी अदु खक्तनतबा मसिदा चही चा कया मणिपुर पीपल्स पार्टी ने सिंधुना ngasi जेम हॉल दा जनरल कॉन्फ्रेंस का लोइना प्रेसिडेंशियल इलेक्शन पांगथोखरे थौरम के जनरल कॉन्फ्रेंस मैनेजमेंट कमिटी चेयरमैन युमनाम भीमना ओइखिबगा लोइना पार्टी के केंद्र दगी लाखिबा मेंबर सिंह अमदी डेलीगेट सिंह सरुक यादुना पांगथोखि लोइना पार्टी के प्रेसिडेंशियल इलेक्शन लिसिंग अनि कुनमंगा ngasi lungthil pung ama taba matamdagi pung mari fawba bot thadanaduna mikhal sinduna pangthokhi candidate mangana lamba thengnakhi aduga result haidoktuna presidential merit ki serial number 4 national awardee S Brozen Singna mahakna yamna nakna lamba oiriba S Ibom Chadagi bot masing marifu mathoi henduna maipaktuna Manipur People's Party ki anoba president oiragani hairi mai paglaba S Brozen na bot masing puna chamaga khungphu manga phangki
थौरम असिगा मरी लेना पार्टी असिगे जनरल सेक्रेटरी इन चार्ज के मुक्ता सनाना फोंदोखिबदा मणिपुर पीपल्स पार्टी असी मतम खरा हाई कोर्ट दा केस लेबना मरम ओइरगा पार्टी असिगे प्रेसिडेंट खनबा ngamdana लाखिबा अदो हौखिबा मेगी तांग तराग हुंदोइदा हाई कोर्ट ना स्टेट रिटर्निंग ऑफिसर दा पार्टी असिगे प्रेसिडेंशियल मिखल पांगतोना बा डायरेक्टिव अमा पिरकपदगे ngasi प्रेसिडेंशियल मिखल पांगतोखिबने लोइना ngasi थौरम असिगा मरी लेना पांगथोखिबा कॉन्फ्रेंस असी मरु ओइना पार्टी असिना लाकदोरिबा चही सिंगदा पांगथोकदबा थबक थौरम सिंग अमदे मणिपुर पीपल्स पार्टी असी रीजनल पार्टी अमा ओइना लमदम असिगी तंगदु लेतादबा फिबम असी येंगलगा मापांगल कंखनना होनरगनी लोइना लाकदोरिबा स्टेट असेंबली इलेक्शन दा मणिपुर पीपल्स पार्टी ना केंद्र खुदिंगमक्ता कैंडिडेट पुथोक्तुना एमएलए निफु हेना पुथोक्तुना लेंगाक सेनना होनदुना लमदम असिगी तंगदु लेतादबा फिबम असी हंजिनना होनगनी हाइना रीजनल पार्टी असी मपांगल कंखनना होनबदा लमदम असिगी मियामना सपोर्ट तौबियु हाइना फोंदरगली पांथोक्चरिबा मणिपुर पीपल्स पार्टी के जनरल कॉन्फ्रेंस सिगे रोइजना अखोगी फुल प्रेजेंट प्रेसिडेंट मखनबगी थौरम मदुनी ngase अखोना पांथोक्चरिबसी अखोई मणिपुर पीपल्स पार्टी से मतम खरा अखोगी ऑनरेबल हाई कोर्ट से नबखरा लेबा अदुना अखोई मतम साना फुल प्रेजेंट प्रेसिडेंट से खन मंगमदना लाखनी अदुबो हौकिबा मेगी तांग तरा हुंदोय द पीगिबा ऑनरेबल हाई कोर्ट की डायरेक्टिव्स अमगी मतिना अखोई स्टेट रिटर्निंग ऑफिसर मणिपुर पीपल्स पार्टी का इलेक्शन से पांथोको आइना सिंगरपदगी इलेक्शन से पांथोकचगदबनी ngasi थौरम असी मरोइना तांकक अनि थोना खाइदोइ हानबदा अखोई पार्टी की जनरल कॉन्फ्रेंस मरोइना पार्टी कॉन्फ्रेंस सिदा मणिपुर पॉपुलर गवर्नमेंट अमा लाकबा हाइबसी यामना फै अदुबु ममांगदा पानखिबा गवर्नमेंट अदु अमु हलक अलबा ओइरबदि हानागुमना अदुमक वामिनरगनी मरम अदुना इनौ नौबा गवर्नमेंट अमा लाकबना फगनी हाइना एमपीसीसी के वाइस प्रेसिडेंट हरेश्वर गोस्वामीना फोंदोखरे ngasi इम्फाल की बीटी रोड लेबा कांग्रेस ऑफिस दा पांथोखिबा पाउगी मिफम अमदा हरेश्वर गोस्वामी हाइखे मणिपुर की हानगी चीफ मिनिस्टर याउना बीजेपी की लुचिंग खरदे ngang pangang ngangiba asi koki leina narabra chingnai aduga leibak asigi luchingba prime minister asi sociopathic aduga home minister na mithomedia haiba leina narabra haina chingnai haikhe mangna makha tana phungdokhibada hanagi cm and biren gi government panbadege pai dabadege ngawraga chatpa oirabasu miyamna wariba asi kari tawraga phagani haibaromda mai onsin biu hanagi cm na thambal sangnenda pangthokiba lairik phongbuki thauram amada ngangkiba sing adu wakhal khanthadana ngangba mali madu matungda tawhaningde kumja lising amaga chamapan humphuni thoige indo china war lising amaga chamapan humputara mathoige indo pakistan war amade lising amaga chamapan humputara mangada thamkiba emergency sing adu constitution ge article 352 ge makhada thamkibani मादे कॉन्स्टिट्यूशन के मायोक नते हाइके अखोई यामे मतांग चाव खंदे साद खंदे ब्लेम दोमदना तो पॉलिटिकल माइलेज लोबसे आई तंगनिंदे मखोई सेलेक्टिव नैरेटिव्स करा सिंबॉलिक गेस्चर्स करा मदो हंजल लंदन मोय तोरगा लेरे इलीगल माइग्रेंट मखोन पॉलिटिकलाइज तोरगा लेरे ए शांति पोकुल मतांग नेशनल सिक्योरिटी मतांग मयाम मखोइना कोई पॉलिटिकलाइज तौबसे निंगे अदुगी महुता मखोइना हुजि तौम धंगदना सरकार पाइदबगी नाउदना कोई इंजेंदा चोरोबंबा यावरसु मदुई मुक्ता प्रजा सिंह वालिबसिंसे कमान तौना रिजोर्व तौबदे मणिपुर के गवर्नर अजय कुमार भला नंगसे मणिपुर की मियामदा लैखिद्रबा डॉक्टर श्याम प्रसाद मुखर्जी न पामजरबा वन नेशन वन कॉन्स्टिट्यूशन के प्रिंसिपल असे ngang चटकदबनी हाइन फोंदोखरे वाफम असे ngasi पैलेस कंपाउंड नेबा मणिपुर स्टेट फिल्म डेवलपमेंट सोसाइटी के पैलेस ऑडिटोरियम दा पांगतोखिबा चामगा कुनमंगा सुबा डॉक्टर श्याम प्रसाद मुखर्जी के मपोंग नुमित के थौरमदा फोंदोखिबनी गवर्नर मखातारदन हाई डॉक्टर श्याम प्रसाद मुखर्जी असे जम्मू एंड काश्मीर बु अमत्ता ओइना पुनसिनना बा अचौबा थौदांग लौखिबा मिसक अमने लोइनना लैखिद्रबा डॉक्टर श्याम प्रसाद की फोटो दसु हाइकलेख तंदुना इकाई खुमनखि गवर्नर अजय कुमार भलाना मखाताना फोंदोखिबदा डॉक्टर श्याम प्रसाद मुखर्जी असे हिस्ट्री ऑफ मॉडर्न इंडिया के अचौबा फिदा थाबिरंबा मिसक अमने महाक असे असेंग बलैबाक निंबा फ्रीडम फाइटर तुंगी लंबी नाना उबा
ngamba amadi yamna intellectual oiba misak amani haina singtha khibaga loinana nation asibo amata oibagi wakhalon sagana bokona bada mahangna lauramba thaudang singbo phongdokhe. Is not limited to academic world. A true patriot, he was deeply influenced by nationalist movements from an early age, and that's why he left and then joined politics and then became a minister also. He joined Indian National Congress and then participated very actively in the freedom struggle. Just before independence, when the partition of country on religious lines was imminent, he fought to save the Bengal and Punjab partition, which was shown here. It was because of his relentless efforts that parts of Punjab and parts of Bengal are with Indian Union, and as in the film it was mentioned, even the Assam also would have gone but for Mr. Gopinath Bhattulai from Assam and Shyama Prasad Mukherjee. Mizoram galona ba Indo Myanmar border gi Myanmar gi town ama oiriba Khwamida Myanmar gi military junta gi mathakta lal horiba CDF amasung CMDF ani gi marakta akanba khut thoknarakpadage Mizoram da nauna refugee lising aniga chamanga ga marifu tara tare jenjilakre border da hojik oiriba phibam asina maram oiraga Assam Rifles na Mizoram da border shield tawsinkhre haire pawgi source amagi matung ina khut thoknaba aduda CDF amadi CMDF ke lanmi taruk sokle hairi Assam Rifles na border shield tawkiba asina maram oiraga Myanmar refugee camp ta leiraga mahi masing tamba amasung karbar gi chathok chachin tawriba thabak pumnamak chap lepkhre nauna Myanmar lomdagi chanjinarakpa sing adugi matangda Young Mizo Association Mizoram gi maikai dagi phongdokhibada lanjena khibasing adu hojik Jokhawatha town hall da changjafam lauduna leiri loinana makhoi nongmagi tangai phadana changba potlam sing mateng pangli hairi nakal ani gi khuthoknaba duda Mizoram gi Jokhawatha da leiba yum kaya nongmai maruna panbadagi local gi mioi singna loudspeaker sizinaduna nongmai kaptana naba lephana ba publicity chatkre hairi Haukiba ing kumja lising aniga kunba humdagi megi ahumdagi tholakkiba kanglukki irangna maram oiraga haukiba lising ani kunba humdoi July gi taruktagi mafam khangdana mangkiba mahairoi ani linthoi ngambi amadi hemjetki ngasiga thana chahi ama mapung pharakpaga loinana mafam khangdana mangkhraba linthoi ngambi ki photo da haika lekat tamduna miyamgi oiba convention ama pangthokre People Convention asida saruk yakiba Manipur imagi convener Kula mangang phongdokhibada ngasi phawbada langla langjin amata ngasi phawba khangdana leiriba inthoi ngambi amadi hemjet ki mari makong mari lainaba singna ngasi phawba phangdana thijin bitri karigumba thajaba yaba khudam ama phangdriba phawba makhoi gi mathong mangam amata pangthokhiroi haina phongdorle loinana PR government natraga governor na mara leiba mioi sing adu miyamda athupa matamda puthokpa ngamdrabadi Makhal makha kaya gi democratic oiba khongjang lamdam asigi miyamga puna changchilakani haina warepsu mifam aduda lokhi hairi koi hariba ngasi haiba palan sunate ngasi haiba magi sahi ani pharpa numisida imung manungna kaiguma kharadang magi mingda maira lai khara kachabagi thoram pangthok chaba Manipur gi miyam ama kauraga akoi khana naina ba numila sida akoi imungi miga koi kumna khana re Karigumba ma masagi langla langjil lama phangdriba loinana magi phiron seliba na chingba magi masada yauriba sarudosu karigumba phangagadi asugma phangsalasi koi tawgani natragadi hek phangdri phakti koi tawroi haibagi phire ni lepcharise laiba miyam chin lepcharise aduna loinana paliba lengak sina pyar lenga or The Youth Social Development Organization cum Library Center chahi Yankai mapung farakpagi Golden Jubilee Celebration pangthokre ngasi Imphal East ki manung chana leiba khurai chingambam leikai thingom leirakta leiba club asigi chahi Yankai mapung farakpagi Golden Jubilee Celebration asida khurai SC ki MLA Laisangdem Susildro Maitei YSDO club ki president Usam Iwohal khurai chingambam leikai GP ki ZP member Yungkhaibam Thoithoi amadi Khurai Chingangbam Laikai GP ki chairperson Kanan Bala Devina mathang shina athoiba mithunglan oina saruk yakhi
थौरम असिगा मरी लेना क्लब असिबु हौदोरकपदा थौदांग लौरंबा लेखिद्रबा फाउंडर मेंबर सिंगी फोटो दसु हाइकल लेखत तमदुना मिनिट अनि तुमि हलेबदुना इकाय खुमनबा उठखि अमसुंग क्लब असिगे गोल्डन जुबली असिगा मरी लेना हंदक बोर्ड ना लौखिबा क्लास 10 अमसुंग क्लास 12 की एग्जाम दा मार्क वांगना फंगलखरबा लेकाय असिगे महैरोय नुपा मचा अमदि नुपी मचा कुनगा माथोयदा क्लब असिगे माइकैदगे अचंब खुदोल अमदि मोमेंटो पीदुना महैरोय सिंगबो पुनिंग थवटखि थौरम असिगा मरी लेना खुराई एसी के एमएलए लैसांगशम सुचिल्द्रो मैतैना फोंदोखिबदा केंद्र असिगे चौखट थौरांगे थबक पाइखलकपदा क्लब की अचौब थौदांग यामना चाउना लेकाय लेकाय की क्लब सिंगनसु केंद्र असिदा डेवलपमेंट की थबक पाइखलकपा मतमदा क्लब अमना लौगदब थौदांग सिंग अदु चपचाना लहोनिंगे लंबी सेंबा अमसुंग ड्रेन चनबा पाइखलकपा थबक थौरम सिंगदा लमगी येनब कया अमा लेरकपदा लेंगा की माइकैदगे डेवलपमेंट के थबकता चाउना ए अपनबा पीबा कया अमा थोकलिबा असे क्लब असिना अथिंगबा असी पिहंदननबा होटनगदबनी मातम अदुदा केंद्र असिगे डेवलपमेंट लाकनी हाइखे मांगना मखा तारादुना हाइखे केंद्र असिगे लंबी सिंग सीमेंट कंक्रीट रोड अथोबदा थारगनी अमसुंग लेरक खुलक्तना कोइलास थादुना मियामना लंबी चथोक चसिन तौबदसु हेना खुदोंग चाननबा होटनगनी हाइना YSDO asisu matam ga chunaba maongda semgot chagatkani haina mahakna makha tana haike haibu wanate ai do ji lasi yum mari sangar malai yum mari do maung pesa kya sa ai ni pandam yum chonga sa boji nipa ma apsale chonga ga nipa boji yum sa me matar sa ho le hayang ji yum yang thai ma sangar pi ni ado masi kai nasi puno se local area khande to goya local area bane buka kro ni re no aduna kaya shaduri lambi ju se mo hai ba drain ju to hai ba adegi retaining wall ju to hai ba lebak su tholo hai ba mayam ni donation ju bi hai ba adu karo ni dur ka ju ga chahi ni ar madu ki thabo to oi roi and I anyhow I MLA moina mayam da aina hai na bane mayam Kadana Shinduna Nongmagi Oiba awareness program ani mafam ani da pangthokre coalition against drugs and alcohol kadana lishang sinang ngalingai matamdagi nishagi mayokta chatharakpa campaign gi saruk ama oina amasung Manipur khunaida nishana piba chaitheng singbu pakthok chawthokna wakhal khanthamina bagi saruk ama oina ngasi nungthil pung ama taba matamda kadana shinduna nongmagi oiba awareness program mafam ani da pangthokre awareness program pangthokkiba mafam sing adudi Kapching district ki manung chana leiba Hianglam Warakhong amasung Imphal West district ki manung chana leiba Moirang Hanubadani awareness program asige themna nishana khunai da piba chaitheng amasung masibu thengnabada miyam gi thaudangna oike Hianglam Warakhong da pangthokkiba thauram asi kada amasung Association for Social Harmony and Activities Club AHHA Hianglam na punna khuchamna sinduna pangthokpani Thauramadu Presidium member sing oina Hizam Priyo Kumar President Kada Elangbam Ganda President Social Economic Development Organization SEDO Hianglam Kolam Ajit Secretary General SEDO Elangbam Mema President Association for Social Harmony and Activities Club Amasung Elangbam Thamwal Ngobi Vice President Kada Kapching District Committee na oike aduga tharom adugi resource person oina Ningthaujam Doren Vice President Kadana oike tharom asida Ningthaujam Doren Vice President Kadana phongdokhibada housing Manipur da inkhalak liba naha singdagi hauraga ahal phauba yu amasung guli da laichu duna nongmagi silakni ba asi aikoina uba famle masi tungi damakta khaluragade yamna akiba masak amani maram aduna tungi mirol kannabagi damakta aikoi punna hotna minaba matam oire masina aikoi ki tungi mirol da khwaidagi chawba chaitheng pire masi lantheng minaduna aikoi ki khunai ase kange harabadi Manipur gi miyamna nishana sogalaba singi marakta marik chumna khangminaba change Laikai ki lairiba club amadi ima maira paibi singnasu nisha thingbagi thabak tharamda achoba thaudang laubagi tangai fadaba adu lei haina phongdoki amaromda Moirang Hanubada pangthokiba awareness program aduda kada amasung Moirang Hanuba nupi chawkhat khongthang lupkap punna khusamna nasinduna pangthokibani tharam asida presidium members sing oina Mayengbam Budi Secretary Organization kada Nongmaithem Meda Secretary
Moirang Hanuba Nupi Chaukat Khongthang Lup amasung Soyam Bala President aduga thauram adugi resource person oina takhelambam Git Chandra Maitaina oike Sugunu Makhale Kaidagi Julalen Relief Camp da Changjapam Loduna Lady B Kaidem Ongbi Bina Shanti Devi Mapuroi Bagi Ming Kaidem Megana Kanghaudana Mashagi Anaba Aman Lakpana Maram Oiraga Jennings Hospital da Layangba Matamda Stomach cancer ni haiba khanglakpadagi Siza Hospital da refer tawduna layang pathap chathariba asigi damag karada oirabasu mateng oinana bahaiduna ngasi awa ana taraba singi marup sing AATM ke maikaidagi sel ge tengbang pikre hariba tengbang khongchat aduda AATM ge president Akhom Birendra vice president BK Mangang publicity secretary Laitonjam Manoranjan amadi Thongmi Singna Saruk Yaki ngasi ge tengbang khongchat aduga mari leinana AATM ge president Akhom Birendra na hakibada kumjali sing ani ga kunga khumdoi degi hauraga lamdam asida thokleba ira ngasina maram oiraga masagi yum kai thadok lamlaga lanjana rakhiba Miyoi kaya relief camp singda changjapam loduna leiragli hariba miyoi kaya asina awat pana pik thalakpa amade financial problem na maram oiraga masagi anaba layengba matamda khodong chadaba kaya mayoknariba asida awa ana taraba singi marup sing AATM na lepa leitana angama mateng pangbagi thabak chatharakbagi saruk ama oina Julalen relief camp da leiribi khaidem ongbi bina santi ge layengbada kharada oirabasu mateng oinana ba haibagi wakhalonda AATM ge maikaidagi angamba sel ge mateng pibani loinana lamdam asida thokleba irang asina maram oiraga awaba kaya mayong nariba miyoi sing di damag AATM na angamba mateng pangbagi thabak sing makata na su chathagi nagin haina pongdokhai awana taraba singi tengbang marup sing haba AATM na akhoi dum akhoi me to 2023 ki violence digi matang chathariba Manipuri yawan adisen dum him fasal taba awan ko dong ti bagi me masing galapa aduna lan thoi bisigi mathakta ising isaugi lengi natraga makal makhayamba khudung sadaba kaya masu thoi masin hana wadu le pakangbu dihan wahale khudung sadaba sing hin khudung sa handre adu film ikai kai de bakaya masu film sin maram rokan da subon hong kangdaba aduga aduna maram rokan di mulungi sendu film ya mena sokselakpa aduga kwani marona karbar tauba sing business tauba punu masing su loina mag hajise ang bukuna down sa labu matam sigi marsida akhoi gi ATM na haidi ngamjaba thaudang angamba kharada orgaso Sangit Kala Foundation SKF Kaishamtong Thangjam Leirake Nipan Suba Foundation de Radha Mandan Mohan Mandap da Pangthokre Thoramadu da Sanglakpam Khogendra Sharma Rajdhani Govindaji Temple Board Fanjogum Iboton Singh Sangeet Natak Academy Awardee Ningthemsa Yaimabi Devi State Kala Academy Awardee amadi Sapam Ratan Singh Secretary Relief and Development Society na Matangshina Chief Guest President amadi Guest of Honor oina saruk yaki Thauramgam mari leinana Chief Guest ki warol piraduna hakibada Manipur Cultural Institution kaya lingkhalagli ba asi afaba khudam amani hauziki angang singna mahi masing ningthina hairabasu Manipur gi fazaraba art and culture asi khangdrabadi madu mapung phaba oiroi aduna angang singi mama mapa oiba singna asi gumlaba cultural institution singda thabiduna Manipur gi culture gi fajaba masak sing asi khangana bakona ba mathau tai hake tharong gi loisilakpada SKF ki mahiroi singna Thogol Jagoi Khunung Ishai Chali Pareng Krishna Avatana Chingba Makhal Mathel ki Tharum Singh Miyam da utki Rangani Ketan Society Manipur na sinduna iboyai masumang lila sanglenda numit mapani chunna pangthokiba Rata Jatra Festival Mena lising ani kunmanga solo dance Gauranga Varnan minute Taranipan Sangba Jagoi Miya Utuna Kudol Tamkre Panbayabadi Burmachari Mayum Sangita Devi
Bahujana Sahitya Academy National Awardee oibata natana hojik Kanglei Jagoi Anoi Leikol Kajal ge director oina thopuduna Manipuri art and culture bo hena masak khangana ba hotnaduna mahiroi kayasu takpi tambiri ba misak amani Kajal ge artist singna Manipur amadi Manipur ge wangmada Manipuri Jagoi mayamda uttuna ngasi phawbul lakli Manipur Adventure and Allied Sport Institute AMASI ngasi pangkiba General Body Meeting amana ing kumja lising ani kunmanga tagina lising ani kungani pan tamgi anoba thopu gada basing khankhre ngasi pangthokiba AMASI ge election asida Guru Aribam Sanatongba Sarmana returning officer oikhi nauna khalaba thopu gada basing adudi laisang them kunjakesor singna president Khoirakpam Birjit amadi Moirangthem Tarun Kumarna Vice President Longjam Chitaranjana Secretary Jinendra Maibam amadi Mayangbam Sanatombana Joint Secretary Kongrai Lakpam Gopal Krishna Sharmana Treasurer amadi Executive Member da Dr. K. Romeo Meitei Ningthaujam Santa Elangbam Ashni Kumar amadi Ngangbam Amukhomba Meiteina nauna khalaba officer barrier sing lakliba July ge tang kundagi thaupuba hauragani haina MAASI ge secretary na khoyak piduna thadrokpa cherol amana kangalakli All Manipur Gauranga Lila Sansenba Artist Association Imphal na sinduna ngasi production of Gauranga Lila annual production program ama Lai Mayum Mandop Khagem Pali Panthakta Pangthokre Thoram asiga mari leinana All Manipur Gauranga Lila Sansenba Artist Association ni president of Fogdokhibada matam amada Gauranga Lila asi numit humni gumba leptana chathrami adubu hauziki matamdadi miyamna matam leinaraktabana maram oiraga akaknaba pung mari manga khaktamak sanari hairi amadi angang singi palana thoram haudoknaramba adusu angang pala leiraktabana maram oiraga ahal lamana thambiramba parampara kaidana nabagi wakhalonda sankritana mahut sinduna thoram haudokle lilabu pambiba organization amadi miyoi ahal lamana thambiramba parampara bo yokhat minasi haina mahakna phongdokhe chief guest ki warol piraduna laikhidraba ima Brinda Sabina Pamjaramba Gauranga Lila amadi Manipur culture pu yokhatpa pamlambana mahaki macha manai sebok imung manungna chai khudingi thauram asi pangthoktuna lakpani ahal laman oja guruna pambiramba sing mahaki sebok chingna tung injaba haibasi thakshi khasi amadi oja guruda ikai khumnaba utpani Brinda Sabi Imana Jain Manipur Dance Academy da oja oiringai matamda mahakna Gauranga Lila asibu syllabus da yahonbirami asumna hojik su leiriba organization singnasu mangtharaklaba lila singbo yokhatli haiba wafam singsu mahakna phongdokhe Raburja madagi hauraga akoigi samudopo to moksida akoigi numit humni gumba laibali la makhalam ne akoigi Gauranga Lila hairiche aduna hojiki matam sidadi aikoina matamji yamna chinnarakba haigadra thainagi moongdudi akoina useba ngamjedre pung ahumgi marigi mangage dumaina tawraga usebani ngasi akoina usega na hojaraga ngasi sumbiriba organization khudimangna akoigi sumna hinganna hojigi sothare be punamakse akoi punna mungtang yokhanminaraga ahalamana tambambajigi pandamje akoi punamta phangba ngambara yengsi haidana aigi tarapdagi de samaina hajegi kumjali sing ani ka kunmari ge January tang tarada wangu sabal maning maichakpi chingda Sing Chanba Chatpada Laibak Thiba Thodok Amada Wangu Tera Gram Panchayat Ward number 7 dagi Mioi Mari Laikhidaba Aduda Yaukhiba Oinam Roman Loinabi Oinam Pramodinina Mapuroiba Laikhidraba Matungda Mahaki Mayum Makai Sabiramba Adu Matam Aduki Laingaki Chief Minister Oiramba N. Birena Sabiramra Natraga PMJY scheme gi Makada Housing Loan Sabikhibra Haibadugi Matangda Asengba Achumba Adu Khangjaningi Haina Oinam Pramodini Masana Thadorokpa video release amada phongdorakli
Parmodini na hai Mapuroibana hinglingai matamda yum sanana ba thakiba housing loan amage senpham Mapuroiba laikhidraba matungda account da ahanba tangka ki oina changlakpa adu Wangu Tera Khong Gram Panchayat ki pradana senpham adu makoina phangba yaroi Dublin chatpani haina lobikre Pawasina makha taribadi Mapuroibana hinglingai da tha ama muki mamangda housing loan faure tha amuk leiraga sel changlakagani haina account number pikhalau haina pikhatki Madugi matungda Mapuroibasu laikhidre maraibak thirabi oinam Parmodini na makha tana hai Mapuroiba laikhidraba matungda Chief Minister na yum amasu yamna thuna sabiki yum saba loiramdaida housing loan gi senpham adusu account da changlakhi adubu laikai gi pradana senpham adu mahakna phangba yaroi doubling chatpani makhoi gi account wai bani haina pradana ahanba tangka ki senpham adu loina lauke makhata na second phase ki oina lakpa senpham su account da changle masisu pradanda pithora u mana loba yaroi hairaki Maramasina mahaki yum asi matam adugi Chief Minister N Birena Sabiram ra natraga housing loan na Sabiram ra haiba adu mari leinaba authority na chamam nariba asi kokhan biu haina su mahakna appeal tawrakle The Wangu Tera Khong Gram Panchayat Ward number 7 the lay trava from loina bi ai purol lay debagi mutungda Chief Minister na minda laga ai awana gi tengbang loina Mama Sabiram Ado Hosik se Mundo Abe Wakanda Prime Minister na Sabiram, Chief Minister na Sabiram Banana like Hosik Abe Kendra the guy Pardhan Sina housing loan ni hai ai housing loan si ai mamang da phawlaga leijarabani ai nipa leidinai mamang thampi mamang da housing loan pesa sanga ani Nandi account kan pikhalo na ai pikhasare ga ai pa lai gi draba matung thamo ai hajigi pabung birena sabiram yumsi asisi saba loiram dai loi ti loi sile thong ba ti pan bangam dre tu matam du da sanga ko pesa do ahan bagi phas ki pesa sidi ko padan sina ai na phang ba yaroi ai doubling chat pa yaroi ai ge account wai bani ai na padan sina lobre aduga aisu akhang ai khra da thikasaruba matamda masi aina phangam thokpani ai sagi hakni haibidagi aisu second phase ki paisa sidi aina paisandar adu sida aina yamna nungaijadaba mana sigi posi tasengna ai media gi khutang da mateng laujaraga ai pabung biren da so ai hangjaningi ai si pabung biren na sabibra natragana scream sigi oiribra haibido adu matam ai sai na simai Khangjaningdana ai laksabani media gi mateng laujabani aduga mana aina paiba second phase ki paisa sisu aina mangumda ai inem box se tharubne ai zum sarage ai hanagi mamangi paisa to pibiro haiba matam sida mana ai phangba yaroi ai gi account wai bani aina paiba second phase ki paisa se thandoro oina haire adu mari leina basingna ai sarang nariba sai nariba se amtang mayek singna khanghan bi wana ai media gi thongda ai World Hypertension Day lising ani kun manga gi saruk ama oina ngasi NCDCL District Health Society Thobal na sinduna CMO Office Complex Thobal dagi Khongjong War Memorial Complex pauba cycle gi rally ama pangthokre Measure your blood pressure accurately, control it, live longer. Haiba thim da pangthoki ba cycle gi khongchat adu Thobal dagi Dr. M. Bikramjit Singh, District Nodal Officer, NCDCL Thobal amadi Sri C.H. Basanta Singh, District Program Manager Thobal na lamthaki. Mioi kuntra romna cycle thoduna hypertension dagi ngakthokna ba amadi hakchang phana thamna bagi paujiat puba khongchat adu Khongjom dagi amu CMO Office Complex Thobal Fawba Yorake Loyana Mapamadu da Dr. M. Bikram Jina Saru Yariba Singda Hakshel gi matangda wangangki Mahakna hai miyamna BP wangba haina khangnariba hypertension hauziki matamda angang ahal khaidana narakpagi maong ama tawrakle aikhoina nongmagi manungda pungkhai amadagi tadana Pung amarom humang tahanba sajal natraga thabak tawgadabani masina aikhoina chachin khiba ahenba thauthum atai sing adu lokthokadoribani aikhoina hakjang fana punshi sangna hingnabagi damak yariba makai mayai kaba chinjak sing sijanaroi dabani haike
थौबाल डिस्ट्रिक्ट के लिलोंग केंद्र की मनुंग चना लेबा अतौखोंग जीपी की नुंगैदा लेरिबा वाटर सप्लाई स्कीम असी साबा लोइरबसु हजिक फावबा मियामदे इसिंग पीबा ngamdana लेरिबा असिगी मतंगदा मियामगी ओइबा मिफम अमंग असे कमल वाली मस्जिद की पंपाउंड पांथोखरे आइडियल यूथ क्लब अमसुंग सोशल अपलिफ्टमेंट एंड एजुकेशनल ऑर्गेनाइजेशन नुंगैना सिंदुना पांथोकपा मियामगी मिफम अदुदा तुरेल अहनबी अतौखोंग जीपी वार्ड नंबर 7 के मेंबर एल रंजितना मिफम मपु ओइना सरुक याखी मिफम अदुदा मियामना कुमना खनरबा मतुंगदा वारेप अहुम लौखी वारेप सिंग अदुदी नुंगै वाटर सप्लाई स्कीम असे मपुंग फाना मथौक तौबा ngamnanaba हाना लेरिबा मैनेजमेंट कमिटी असिगी महुता अनौबा मैनेजमेंट कमिटी अमा सेम्बा अदुगा अनौबा कमिटी असी चटनाबा याननबा मरी लेनबा अथॉरिटी दा चे चांग पीदुना तकसिनबा हाइबा असिने ngasi pangthokliba mifam adugi matangda ideal youth club nungai gi secretary KH athoibana phongdorakpada water supply scheme asi mapung fana mathok tahona nabagi pandamda ngasi pangthokliba mifam asida laikai gi club organization amade ataukhong GP administrative committee ge mihut sing amasung laikai gi mioi sing loina baton piraga tawjaba mifam amane water supply scheme asi ge hana semkhiba committee asi miyam khangna semkhiba nate ngasi gi mifam asida punna phamina duna miyam khangna amasung yana duna committee ama semna naba kaubani haina wapam thamki ngasi gi mifam aduda mioi tarana saba nungai water supply scheme gi committee ama su semkre haire अखोई तसेंग नुआइतबदगी पुन्ना जोइली ओइना मयाम पाबी खंगना मीटिंग जी अखोई तौसेन हाइबनी हौजिक नाहाकी ममांगदसु अखोई मोय कमिटी गी मीसिंग अखोई पाउपी लापिरो मयामना नोइना ममांगदा कमिटी सेंबा कांदा अखोई गी पाबी खंगदबा अखोई पब्लिसिटी सत्तबा मयाम इन्फॉर्मेशन पिहौद्रगसु तसेंगा ngasi अखोई समाय समायना सेंबिबो कमिटी दो सिनी adu kana kumba XYZ makha tana committee si de jawning buleraga su semina je haibaduni tasengna koina tarakpadi kamai tarak ke haikanda ai isamakta aadhar card ka lupa samaga PO na haiba kari gino aadhar card ka samaga chai water supply gi ni hai water supply ji kana na paisa ji khairi bino kamai tori bino haibkanda committee si kana semino haibatu Second and third led Captain Maisnam Daneshur Singh Memorial Meritorious Award Distribution Ceremony ama ngasi Nambol Awang Community Hall da pangthokre Nambol Youth Club Nambol Awang na sinduna pangthokiba Meritorious Student of Class 10 amadi Class 12 Examination lising ani kunbari lising ani kunmanga gi Nambol Awang gi oina pangthokiba Award Distribution Ceremony gi thorom aduda Former Minister Nambol AC के MLA TH बसंत कुमार Nambol Youth Club and Library के President S ब्रजमनी मणिपुर State कला अकादमी अवार्डी थिएटर के अवार्डी KH रणबीर लेट कैप्टन M धनेश्वर सिंह के लोइनबी रिटायर्ड सीनियर ट्रेन ग्रेजुएट टीचर सलाम मेमी देवी अमदी तोंगानबा सिनफम सिंगदा थबक तौरिबा मिसक नाइबा मियोय कयासु थरम अदुदा ओइना अथोइबा मिथुंग लेंसिंग ओइना सरुक याखे MLA TH बसंत कुमार ना फोंदोखिबदा खुनाय असिगी युम्बी ओइबना हौरकलिबा माहि तमलकलिबा नहा सिंगबु पुंगनिंग थौगतपा असि यामना मरु ओइ तुंगी पुंसिदा माइ पाकपा मी अमा ओइगे हाइरबदी कॉन्फिडेंस लेना कम्युनिकेशन स्किल लेबा चंगे नहा सिंगबु योखतपा सौगतपा चंगे बसंत कुमार ना हाइ लैकाइदे लैलिबा सेनमिटलोन गी फिबम फत्रबा लाइरिक तंबा ngamdaba angang leiragade mayamna masak khangdoklaga लाइरिक तमननबा होनसे मखोइगिदमक करी तौसिगे हाइबा अदु थौरांग लौखन मिनसे ngasiगे माइ पाकलबा माहिरु सिंगनसु डिसिप्लिन लेना सिस्टमेटिक नाइना लाइरिक तंबा होनबा अमचंगे नोंगमगी तौरिबा थबक सिंग चांग नाइना होनबा मथौ ताइ महाना मखाताना हाइ अखोइगी नोंगमगी तौनरिबा थबकी हाइनबिना अखोइगी तुंगी पुंसी करी ओइगनी हाइबदु लेपकदोरिबनी अदुना इमुंग मनुंगी थबकसु याउपा चंगे सेमगतपा चंगी हाइके डेमोक्रेसी सत्पा लैबाक्तदी चौखटपा खुनाय अमा ओइहनसी हाइरगदी पॉलिटिक्स याउदबा यादे अफबा मिहुत थागतबा यादे नंबोल अवांगी नहा सिंग सेमगतनबा क्लबता जॉब सेंटर गुम्बा सेंटर अमा सेमगतलगनी हाइना मांगना हाइके It takes a village to raise a child. Angang ama phasana yoksi hai tara budine. Phasana yoksi hai. Angang do IS observer hensi gatik. Phasana yoksi apabami hensi.
मागी कैरियर में सेंडी से हायरदी कोई की खुनाई से की सोशल सेटअप सिसु चुम्बा में चंगे बा युंगा आई जस्ट आइसोलेटेड कोई न लेगा आई नारी पारे ने इतों ना पंगे चले बदो आई की पेरेंट्स ने नहीं पाओ पाओ खाएगा सुन पारेगा लाइक तो ना करो लाइक का है वो प्राप्त चंगे बा ना हम से मसी मीनिंग याम देगा Manipuri Youth Front of Assam MYFA gi oiba mifam ama MYFA Study Center Pailapul Kasada MYFA gi President Thangjam Rojena mifam mapu oiduna phamkiba mifam aduda warep kaya su lokre warep sing adudi Manipuri Autonomous Council Demand Coordination Committee na changchiliba Assam gi Manipuri sing gi Autonomous Council Demand asida MYFA na mapung phana saugatba Manipuri Autonomous Council Demand Coordination Committee ki khongjang singbu mapung phana saugatba oina Assam gi maitai amasung maitai pangalna taba khul singda awareness campaign pangthokpaga loinana postcard campaign toba Manipuri lonbo Assam sarkarna Assam Assembly da bill pass tawkiba numit August 28 asibo imalon kanba numit haina pangthoklagani miyamna su numit asibo imalon kanba numit haina pangthokpiu haina MYFA na appeal toba ngasigi mifam aduda ingudam Ranjit Tampak Mayum Swallow Udin Soram Thauba Maibam Savir Seram Herajit amade Nongthombam Binod na jingba miyoi singna saruk yake Autonomous Council Demand Coordination Committee ki mating panggon support to boina mai phana Manipuri amasung maiti pamena tabo kung sabtuna Autonomous Council sing ni damakta awareness game pangko paina warep nare ahum subu warita labriwa August tang 18 asi Assam pumbada Assam yoina imaron kanba nimi haina object tawragani haibu sima jabsare hariba thoram pareng asida kaiba miyamna ngam sida kaiba damdam sida kaiba miyamna phana sagat yu haibu Mansuria Kung Fu International School of Self Defense na sinduna school asigi Kung Fu Bell Grade Examination da mai paklaba sanaroi singda bell yenthokpagi thauram ama pangthokre ngasi lamboi khongnang khongda leiba Mansuria Kung Fu International School da pangthokhiba thauram aduda athoiba mithungnet oina ward member 27 IMC gi corporator Herojit Ngangomba AMKBU Tech ki Director TH Santikumar Singh amade National Awardee M Ibotombi na saruk yaduna pangtokhi ngasi gi bell grading ceremony aduda black belt ta sanaroi tarahundoi amade color belt ta sanaroi taramukna bell amade certificate sing yantokhi tharamasiga leinana director oiriba Santikumar na phongdokhibada hairiba academy asina matam sangnadagi kungfu masana asida sanaroi kaya takpi tambiduna international level da sanaduna makhal makha kaya gi achievement lorokpa ngamkhre makha tanasu academy asina lamdam asigi kungfu sanaroi singbo yokatuna lemna tambiduna afaba sanaroi kaya amasu puthokna bakona khigani adubu sanaba haiba asi oja khatana sanaroi singbo semba yaroi maram aduna mama mapa oiba singnasu maza sing asibo kari kari tauri haiba adu yensin biba mathok tai lairik khak tobuna khunai semba yaroi haurakliba naharol singnasu sanabada thawai yawba mathok tai haina phongdokhi loinana hairiba academy asida handakta nauna karati masanasu hapchinduna lamdam asida sanababu pamjaba sing yokhatuna sports ki lamda mangjil thaba lamdam ama oinana ba honagadabani haike ओइना हाइनिंग बदि गार्जियन दे ओइना हाइनिंग नसा जिंगे छाना थारक पजिंग छे गार्जियन जिंगे खरगा भाब ताना मरक मक्ता आई सासी करी तौरिगे जे खरगा यंगल निंगे मरम दि कायना दा मखोय दगी अखोयना तंबिरि जे फ्री कोर्स तंबिरि ने अदे याम सोनबो यावदि अदुम गिगा जु पिबो दुम यावरेमने अरुना कमाय तोगे दा अखोयना हाइजनिंग से अखोय गिसे कराती जु यावरबने सिगी छाना जंदा कराती हासलबने स्पोर्ट की दबता अरुना आगांग जिंग जे कई तौरगे जे मपा अखोय खक्तदा इंथोकन तो मसा जिंग जु आई चादु कई तौगे जो खरगा मरमक्ता रिपोर्ट होनिगे लेपी के हरगसु अखोयदा पॉपेनिगे अखै चाजे था हम लेपकेरा सही हम लेपकेरा आईडी आई मार्क परीक्षा तौदोरी लाइक न मरुनिना लाइक तो होनिगे आगांग जिंग जे को अर गसी मोइ सि तौरगदि मयुमदा तिफक तिफाई चन चन लेबे जिंग दो लाइक तंग तम कांगु जिंग दो अदुने हाय अचौ लेना हम थेना दोइसे चेन्नई की गुवाहाटी दा लेबा ओलंपिया टेक्नोलॉजी पार्क ता जुलाई की तांग मरी दगे तरुक फाउबा पांगथोखिबा नेशनल पारा फेंसिंग
Championship Racing Ani Kun Mangada Mayang Imphal Thana Wangkai Lekai Degi Manipur Ge Para Fencing Sanaroi Wangkai Mayum So Deva Singh Apopa Noren Singh na fencing ge EPEE Masanada Mahaki opponent player Oina Sana Kiba host team Tamil Nadu ge Ignis Pu Tara Ahumda Maithiba Piduna gold medal ama lawang ngamkhre Hariba championship asigi damakta Wangkai Mayum So Deva Singh na Sel Thungi Awapa Kaya Mayok Narakpadege Chaurangna Chahi Nipan Lom Haibadi Lising Ani Taraga Nipan Degi Lepraba Matungda championship asigi damakta team coach amadi manager Anida Daita Pumba Loduna Amuk Nauna Puthok Charakpani Haina telephone gi Kuthangda team manager Oriba Dr. Kiran Yendre Bamna Fondorakibani Loyana Hingnana Bagilan Famda Sana Kwanaba Pamjaragasu Tabak Inkhang Suraga Sel Tan Chinduna Lisang Sinna Sana Kwanaba Leptuna Laki Handak Chenagi Kwendi the Laiba Olympia Technology Park Ta Pangthok Iba National Para Fencing Championship Asigi Damakta Sumnatagi Numit Mari Manga Khaktamak practice Tauraba Matungda Mahapu Matam Sangna Fencing Masana Asida Makut Paiduna Tapi Tambiduna Lakiba Hawu Marak Kangjam Lekai Degi Kangjam Birendra Singh na coach Oina Saruk Yabaga Luinana Social activist Dr. Kiran Yendren Bamna team manager Oina Saruk Yaki team manager Oriba Dr. Kiran Yendren Bamna Iramda Manipur ge players Singh Asi Mari Leinaba Association Natraga Organization Singna Matam gi Lenga Ka Ningthina Watana Minaraga Hotna Minaduna Pukhat Minanaba Hotnaragade Malem Asida Hiram Khudingmakta Aikhoigi players Singna Ngamloida Bamapum Amata Laite Haina Funduki District Kang Association Jiribam Sinduna Dibung Kunogi Community Holda Kang Sangda Kang Khut Mapan Khaidokuna Saruyaduna Sana Kiba First Mixed District Kang Tournament Lising Ani Kunmanga Haunabi Matung Ina Jiribam ge social activist and Buddha Chandra Singh na chief guest Oina Hodokre Ngasiga opening match asida MITL na YAOL Bibu Panjal Taraganithoi Marida Maithiba Pikre Hayeng Nungthil Pung Amataba Matamda Ichel Club na MNC Biga Sanaragani Haidi Ngasigi match asi K Manglemba Singh na referee oiki aduga O Bisembor Singh na scorer oiki Ngasidagi Hawdokliba opening match asida Jiribam ge social activist N Buddha Chandra Singh na chief guest TH Mangi Maitai President District Kang Association Jiribam na President Amadi L Ranjit Singh President Jiribam Olympic Association Jiribam na guest of honor Oina Saruyake Singh President Jiribam Olympic Association Anu Kadai Kai University Adoga Lingbi Liba Indigenous Games Oiba Kang Sibu Kawai Hakchang Yauna Yokat Piriba Mayambasu Yana Anu Tanda Sigi Sana Padurba Sana Timani Bagaimana Mayam ini kami yang itu mereka mencari. Bunga hari lagi Uchathol Pioneer Club Jiribam Sinduna Jun Gitang Kun Mangadagi Hauna Uchathol Pioneer Club ki Sanabungda Tim Tara Tarukna Saruyaduna Sanariba First 6 A-side football tournament lising ani kun manga ki ngasi sana ki ba quarter final knockout match da Sunrise Club Kadam Talana Lamlen Evergreen Club Babu Parabu goal amma sinoda maithiba piduna Lamlen Evergreen Club pu Babu Para tournament asidagi mapan thogun khre ngasi ki match asi M Basan Singh Aziz Header amadi KH Nilakamal Singh na kandak tauki hayengi ahan ba quarter final knockout match nungthil pung ahunga Minute Kuntra Satpa Matamda Oriental Club Ega MSUC ga sanargani ani shuba match na nungthil pung mariga minute kunda UPC B ga Kashinpur FC ga sanaragani haire ngasigi match asi Sunrise Club Kadam Talaga Lamlen Evergreen Club Babupara team ani na sanake Sunrise Club Kadam Talana toss ngamduna side khanki aduga
lamlen evergreen club babu parana ball kauduna sanaba hauke minute kungamanga sanakhiba match ta first half mamangda team animagna goal amatta chanaba ngamna khide second half matungda sunrise club kadam talagi sanaroi kennedy singna minute nifu manga subada goal ama chanduna lamlen evergreen club babu parabu apiba matamda goal ama sinoda maithiba pikibani Wangu Tampha Lairembi Mukna Association Wangu gi active member oirambata natara Mukna masana asibu yokhanana hotnabada achoba thodang kaya lauramba Wangu laifam makhalekai da leiba loitongba mohona ikhang hangaudana tha asigi ani imsakation numita laikhidabada Wangu Tampha Lairembi Mukna Association Wangu na laikhidraba asigi photo da association gi president Sanasam Faizauna Luchingduna Hailai Katuna Mapuma Mapamda Ingna Chigna Leiruna ba minute ani tumina leptuna awaba phongdoki Wangu Tampha Lairembi Mukna Association na Sidi Lutongbam Mohon Singa Gormon Singa Wangu Laifam Bakale Kaida Labiramba Sina Wangu Tampha Lairembi ki Association na Sigi Asoba Thodang Su Lobiramba Tigal Natana Sentungi Finance Tabikasu Awal Bakiada Thodang Purmanipa Asin Lakitabada Mahang Lakitabasi Ko Association Sigi Mention Ngamoidaba Amani Adumapu Ngasi Lakitaba Asina Mini Ani Tumin Laidana Ko Wangu Tampha Lairembi Mukna Association na Atuba meeting ma pangthokdana ngasi awab hongdobagi thormaji pangthokjari adugi ironana mumonogi awabasu saruk yajai ngasi Wangu Tampha Lairembi Mukna Association na Sidi Lutongbam Mohon Singa Gormon Singa Wangu Laifam Bakale Kaida Labiramba Sina Wangu Tampha Lairembi ki Association na Sigi Asoba Thodang Su Lobiramba Tigal Natana Sentungi Finance Tabikasu Awal Bakiada Thodang Purmanipa Asin Lakita DYA Elang Khangpopin Sinduna Pangthokba Let El Sana Memorial 9-man Open Aside Football Tournament Asige League Round Match ta ngarang DYA Elang Khangpopi amadi TUC Thongjau anina sanakiba match ta TUC Thongjau gi jersey number 17 Denina match ki minute manga chatpa matamda goal ama chanduna mangjel thana chatkhi adubu DYA gi maikai degi paukum oina match ki minute kontra gani toi chatpa matamda jersey number 9 Tamona equalizing goal ama chanduna team anina apiba matamda goal amamam chanaduna draw takhi aduga ngarang sanagani haina tawramba Wangkem FC Elang Khangpopi amadi YOC Yangdong gi match adu nongsing gi pibam namaram oiraga July gi tang tarukta oina sanaragani haina organization gi maikai dagi thanglake Aroibada Moriba Paumana Pizari Lup Tara Mangana Punchilaba Matung Kangla Utra Sanglen Mamangda Amata Oina Lebaki Thaudang Logani Haina Wasak Lokre Lakadoriba State Assembly Election da Manipur People's Party na MLA ni Puputhotuna Lengak Semna Bahon Aragani Manipur da inauguration government ama lakpana phagani haina Haleswar Goswami na phongdokre Governor Ajay Kumar Valana Manipur miyam da one nation one constitution amasong constitutional integrity ngakna chatkadabani haina phongdokre Mizoram da refugee listing animaga chamanga hena changchilakre AR na border shield tawsinkre amade lingthongambi amasong hamjet ki hakchang phangjiba phawba khongjang changchinkigani
ngasi gi oinandi Mami TV na sandok chaba prime time news matang asida loishinjare mayam pumna makpo amuka na khurumjare.